ꯀꯌꯥꯅꯤ ꯍꯥꯏꯅꯤ ꯌꯣꯡꯆꯥꯛꯁꯤꯕꯣ? ꯆꯥꯝꯃꯉꯥꯅꯤ. ꯆꯥꯝꯃꯉꯥ ꯃꯄꯨꯟꯁꯤꯗ ꯂꯨꯄꯥ ꯆꯥꯝꯃꯉꯥꯅꯤ ꯃꯌꯥꯝ ꯃꯄꯨꯟꯁꯤꯗ. ꯑꯁ ꯍꯥꯏꯗꯤ ꯐꯖꯍꯧꯗꯕ꯭ꯔꯥ? ꯌꯣꯡꯆꯥꯛ ꯆꯥꯝꯃ ꯂꯨꯄꯥ ꯆꯥꯝꯃꯉꯥ. ꯌꯣꯡꯆꯥꯛ ꯑꯝꯗ ꯂꯨꯄꯥ ꯃꯉꯥꯇꯅꯤꯀꯣ ꯆꯤꯡꯉꯤꯁꯤ ꯂꯣꯀꯦꯜꯒꯤꯁꯤꯗ. ꯌꯣꯡꯆꯥꯛ ꯀꯌꯥ? ꯌꯣꯡꯆꯥꯛ ꯆꯥꯝꯃ ꯂꯨꯄꯥ ꯆꯥꯝꯃꯉꯥ. ꯌꯣꯡꯆꯥꯛ ꯑꯃꯗ ꯂꯨꯄ ꯃꯉꯥ ꯃꯔꯨꯁꯦ ꯀꯥꯞꯇ꯭ꯔꯤ. ꯃꯁꯤꯡ ꯆꯥꯝꯃ ꯆꯥꯝꯃ ꯄꯨꯜꯂꯦꯕ. ꯐꯪꯉꯔꯣꯏ ꯅꯣꯏ ꯁꯤꯗ ꯍꯦꯟꯅ ꯍꯣꯡꯕ. ꯃꯣꯔꯦꯒꯤꯗꯨꯐꯥꯎ ꯄꯤꯔꯝꯃꯤ ꯂꯣꯀꯦꯜꯒꯤꯗꯤꯀꯣ. ꯌꯥꯗꯤ ꯌꯥꯏ. ꯃꯔꯨꯁꯤ ꯀꯥꯞꯄꯦ ꯁꯤꯗꯤ. ꯌꯣꯡꯆꯥꯛ ꯆꯥꯝꯃꯗ ꯂꯨꯄा 500ꯅꯤ. ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯛꯑꯣ ꯌꯥꯏꯀꯣ. ꯑꯗꯨꯒ ꯃꯔꯨ ꯈꯤꯇꯪ ꯐꯖꯕ ꯅꯥꯀꯟ ꯁꯥꯏꯗꯇ ꯂꯩꯁꯤꯅ ꯌꯣꯡꯆꯥꯛ 50ꯗ ꯂꯨꯄꯥ 500ꯅꯤ. ꯃꯌꯥꯝ ꯌꯥꯏ. ꯃꯃꯜꯁꯦ ꯍꯣꯡꯉꯦ. ꯌꯣꯡꯆꯥꯛꯁꯨ ꯐꯖꯔꯦ. ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯛꯑꯣ. ꯅꯥꯒꯥꯃꯄꯥꯜꯗꯅꯦ.